ꯂꯝꯁꯤꯗ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏꯒꯦ ꯀꯩꯁꯨ ꯇꯥꯅꯤꯡꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩ ꯗꯥꯏꯁꯦ ꯑꯩ ꯏꯁꯥꯃꯛ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯦꯟꯁꯁꯦ ꯁꯨꯝ ꯑꯩ ꯈꯔ ꯁꯨꯝ ꯌꯦꯡꯁꯤꯟꯖꯩ ꯑꯉꯥꯡꯁꯤꯡꯅ ꯑꯩꯅ ꯉꯥꯡꯕꯤꯔꯤꯕꯁꯦ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯦ ꯇꯥꯕꯤꯒꯗ꯭ꯔꯥ ꯇꯥꯕꯤꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯑꯩ ꯀꯟꯁꯁ ꯑꯣꯏꯅ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯌꯦꯡꯁꯤꯟꯖꯩ ꯑꯗꯨꯅ ꯇꯁꯦꯡꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩ ꯈꯤꯇꯪ ꯑꯉꯥꯡꯁꯤꯡꯗ ꯈꯤꯇꯪ ꯇꯥꯕꯤꯌꯨ ꯑꯩ ꯌꯥꯝꯅꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩ ꯃꯤꯅꯤꯠ 5 ꯁꯨꯔꯣꯏ ꯃꯤꯅꯤꯠ 3 ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯈꯤꯃꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯒꯤ ꯍꯥꯏꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯗ ꯃꯁꯤꯒꯤ ꯑꯐꯕ ꯄꯥꯎ ꯄꯨꯕꯤꯔꯛꯎ ꯑꯐꯕ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯍꯦꯟꯅ ꯃꯪꯒꯣꯜ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯕꯅꯤ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛꯇ ꯇꯧꯈꯤꯕꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯛꯄꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ 100 ꯐꯪꯉꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 25 2025 ꯏꯔꯥꯏ ꯅꯨꯃꯤꯠꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯒ ꯑꯩꯈꯣꯏ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯒ ꯑꯉꯥꯡꯁꯤꯡ ꯀꯟꯅ ꯑꯝꯇꯪ ꯍꯣꯠꯅꯕꯁꯦ ꯀꯟꯅ ꯍꯣꯠꯅꯍꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ 11 12 ꯌꯧꯔꯛꯑꯒꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒ ꯑꯣꯖꯥꯁꯤꯡꯒ ꯂꯥꯞꯊꯣꯛꯅꯔꯛꯑꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯁꯨ ꯂꯥꯞꯊꯣꯛꯅꯔꯛꯄꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ 11 12 ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯑꯆꯧꯕ ꯍꯤꯃꯥꯏ ꯆꯨꯝꯕ ꯃꯇꯝ ꯑꯃꯅꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯉꯥꯎꯁꯟꯅꯕ ꯆꯨꯔꯨꯞ ꯕꯦꯔꯤ ꯀ꯭ꯋꯥ ꯖꯨ ꯊꯛꯂꯛꯄ ꯃꯇꯝꯅꯦꯕ ꯍꯤꯡꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯩ ꯐꯣꯡꯅꯅꯤ ꯈꯤꯇꯪ ꯈꯪꯅꯕꯩꯅꯦ ꯑꯉꯥꯡꯁꯤꯡ ꯅꯨꯄꯥ ꯃꯆꯥ ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯁꯣꯝꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯣꯝꯗ ꯑꯗꯨꯝ ꯃꯣꯏ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯨꯝ ꯆꯤꯟꯖꯥꯛ ꯊꯛꯄ ꯑꯗꯨꯝ ꯎꯔꯛꯏ ꯑꯗꯨꯅꯅꯦ ꯉꯁꯤ ꯅꯤꯡꯁꯤꯡꯖꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯤꯡꯕꯁꯨ ꯍꯦꯛꯇ ꯌꯥꯗꯕ ꯊꯦꯝꯃꯒ ꯃꯣꯏꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯅꯦꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩ ꯏꯆꯥꯗꯤ ꯐꯔꯤꯕꯅꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯂꯣꯏꯅ ꯆꯨꯝꯃꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯧꯕꯤꯔꯣꯏꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯒꯤ ꯃꯅꯤꯡꯗ ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯤꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯃꯅꯤꯡꯗ ꯁꯨꯝ ꯏꯟꯕꯗꯤ ꯉꯝꯄꯣꯟꯇꯦ ꯑꯉꯥꯡꯁꯤꯡ ꯇꯥꯅꯤꯡꯗꯕꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ ꯃꯆꯥ ꯈꯔꯁꯨ ꯁꯨꯝ ꯇꯥꯗꯕꯁꯨ ꯁꯨꯝ ꯌꯥꯎꯔꯤꯕꯅꯦ ꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯇꯝꯅꯤ ꯑꯁꯤ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯒꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅꯉꯤꯒꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯑꯣꯏꯗꯣꯔꯤꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯗꯨꯅ ꯃꯤ ꯑꯣꯏꯔꯛꯄꯗꯨꯗꯤ ꯃꯗꯨ ꯑꯦꯛꯁꯦꯞꯁꯟꯅꯦꯜꯅꯤ ꯆꯥꯗ 4-5 ꯄꯤꯊꯣꯔꯛꯄ ꯑꯕ꯭ꯔꯥꯍꯥꯝ ꯂꯤꯡꯀꯣꯟꯒꯨꯝꯕ ꯑꯉꯥꯡ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯑꯣꯏꯕ ꯐꯪꯄꯣꯟꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯒꯦ ꯎꯄꯥꯡ ꯁꯨꯗꯕꯅ ꯑꯗꯨꯝ ꯑꯐꯕ ꯑꯣꯖꯥ ꯑꯣꯏꯈꯤꯕꯁꯨ ꯁꯨꯝ ꯌꯥꯎꯏ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯁꯨ ꯆꯦꯛꯁꯤꯟꯕꯤ ꯇꯥꯔꯦ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕꯅ LP ꯅꯠꯇ꯭ꯔꯒ ME ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯇꯝꯕ ꯃꯇꯝꯗꯗꯤ ꯑꯌꯥꯝꯕ ꯃꯃꯥ ꯃꯄꯥꯒ ꯑꯣꯖꯥꯁꯤꯡꯁꯤꯒ ꯇꯤꯟꯅꯔꯦꯒ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ GB ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯃꯃꯥ ꯃꯄꯥꯁꯦ ꯑꯣꯏꯍꯟꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝ ꯅꯛꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯃ ꯐꯪꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯈꯨꯜꯂꯛꯇꯨꯒꯤ ꯋꯥꯡꯃꯗ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛꯀ ꯄꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯁꯤꯅꯦꯅ ꯄꯥꯝꯃꯤꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯅꯥꯟꯕ ꯈꯣꯡꯎꯞ ꯄꯣꯂꯤꯁ ꯇꯧꯕ ꯇꯥꯏ ꯄꯨꯟꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯟꯕꯤꯔꯨꯅꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯤ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒꯁꯨ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕ ꯇꯣꯡꯉꯒꯁꯨ ꯏꯁꯥꯁꯦ ꯂꯥꯏꯔꯤꯛ ꯍꯩꯍꯟꯕꯗꯨꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯋꯥꯕꯁꯤꯅ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯖꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯝꯕꯤ ꯐꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯑꯉꯝꯕ ꯄꯤꯔꯒ ꯑꯐꯕ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯆꯤꯟꯖꯥꯛ ꯅꯠꯇꯕ ꯆꯥꯗꯅ ꯅꯨꯡꯉꯥꯏꯔꯤꯕ ꯐꯪꯉꯤꯕꯁꯦ ꯃꯥꯏ ꯄꯨꯟꯁꯤꯁꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔ ꯌꯦꯡꯕꯤꯌꯨ hãy sunu ngai rồi mà ai isam ka su adu mai padam jaraga adu ai isam ka praman du padam jaraga adu koi tam jaraga ai koi se jam wa jam dai tam pani ya jam wa na dai tam mai mai ban mai sa thagi rak tam kaya maya kaya asim se
ꯅꯤꯡꯁꯤꯡꯒꯗꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯍꯧꯔꯤꯉꯩꯁꯤꯗ 11 12 BA ꯁꯤꯒ ꯋꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯤꯌꯨ ꯑꯗꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯄꯣꯂꯣꯏꯗ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯑꯍꯟꯁꯤꯡꯅꯁꯨ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤ ꯑꯩꯈꯣꯏ ꯃꯍꯥꯚꯥꯔꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯈꯤꯕ ꯀꯧꯔꯕꯇꯣ ꯂꯥꯁ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯤꯕꯅꯤ ꯌꯥꯝ ꯋꯥꯅ ꯍꯧꯈꯤꯕ ꯄꯥꯟꯗꯞꯇꯣ ꯂꯥꯁ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯡꯗ ꯑꯗꯨꯝ ꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯊꯑꯣꯏꯅ ꯂꯧꯁꯤꯜꯂꯨꯗꯕꯩ ꯋꯥꯅꯤ ꯑꯍꯟꯁꯤꯡꯅꯁꯨ ꯁꯨꯝ ꯂꯤꯕꯤꯔꯤꯕꯅꯤ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯡꯅ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯉꯁꯤꯃꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯛ ꯑꯩꯈꯣꯏ 11 12ꯇꯁꯨ ꯑꯁꯤꯒꯨꯝꯕ ꯔꯤꯖꯜꯁꯦ ꯍꯦꯟꯅ ꯁꯤꯒ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ